Manipuri district ama oiriba Kamjong ga thangnana leiriba Myanmar gi Phaiyang gi mafam amada KNA-B gi bomb shafam factory da Indian Security Force na Ngak Senduna leiri bomb Sahalle haina laluluf Nscn-Im na maral sirakli Nagaland Post na report tokiba pawma gi matungina Indian Security Force na Myanmar da proxy war chathaduna Manipur ama de Myanmar da lan thokhali Indian Security Force na Ngak Senduna KNA-B da bomb sabagi training piduna drone dagi bomb thadabasu tambi hairi Manipur da maitai amadi kuki jogi marakta hatna sunaba thokliba si masigi khudamne Nscn-Im amadi India lenga ki marakta naga political issue gi waroishin puraknanaba hauki bajai kungatare asi wari shanaduna lakpana thokliba irang asada yaukidabani adubu NIA amadi Manipur gi irang asada Nscn-Im na maitai laluluf singda mating pangsile kuki mumbayokta lei haina maral sirakli basi laibak tibani Amarom da KNA-B na Indian Army ga mari leinadi hairabasu Manipur gi ngamkhai lansan bada athingba leitribasi kanagi mateng nanu hangki Nscn-Im na makata na phongdurakibada Myanmar dagi changlakpa illegal immigrants na Manipur da irang thokpadagi Home Ministry na FMR loktokibani haibasu center na kaurba mali Housing India gi NIA AR amadi para resident singna kuki militant singda free movement piduna tabak tominari madugi kudamdi border da Assam Rifles na kunja singi mamangda KNA-B amadi VDF ki lanmi sing truck da pusilakli basini Indian Security Force na KNA-B VDF da kuchukulai sing pibada natana Phaiyang gi bomb factory da bomb sananaba GI5 amadi bomb gi machak sing piri Manipur gi kasom amadi Kamjong block ki Wangli Namli Kaka Jingsofai Choro Skif Pilong Sagalok amadi Faiko Khulsingda hauzik kuki refugee lising mangadagi hena leiri refugee sing asi thawai hingna bachela kibani haiba khangi adubu makoina hanana leiriba kunja singda hiram kaya da chaiting piri mi faba hatpa amadi umang kokthokpagi thabak sing chathari amaromda Indian Security Force na KNA-B sizinaduna Myanmar da naga army kaya hatkre drone sizinaraga bomb kaya thadahali Indian Security Force na naga army da chathari ba thongasi naga sing khudong thiba tananaba honabani haiba khangi India ki thongasi da Nscn-Im na paukhum pirakpada maduda thorakpa tekchak sing India lengang na pugadabani Indo naga ki political war loidringai cherakcha Myanmar da leiba naga army gi mafam singda border lansenduna drone dagi bomb thadabagi ayaba center de pide haina Nscn-Im na makata na phongdorakle